마린 뭐해? 마린 펑게도. 마린 펑 이거. 네. Asin nung sila kumain sa kadabra ba? Aman na right tayo, ako na left sa lay. Do. Ba. Aw. Thoi jahana gumna leiba udre ko. Thoi se hanu gumna leitre hanadi asin ga yan lei. Ado khoje ingna ingbaga adum mathakari hindagi lukhul hogoladi khoje inge bako. Aduna ising manung dum khusman chat. Sina winner gi Philip gi engse. Sina Philip ki mayam ngasi khoi se Philip winner na khoi se khudak ta nahan kumna tharoi khulu se heraga khoi tholak ri khoi se pung kya ta ra heraga pung hum ani ma khai ta khre ko ai sile ngasi video ju sem anal khulen ora kani du nahan gi phamna de khoi roi nahan di khon chat lena Pagina ko yan tulen makal dum ko yan lay gani ko. Ano ko sida utai sinam pure. Na sidi sa su thong la sa ni ai mo ta pure. Khang su pure. Samda to thong. Ado ko set pa hore ke matang video sa upload me. Mai gani video se lo ho yum bio. Mayam ko se set pa kan da ko ji oksa sa se hara oksa thi bla ko ne. Scary shit thing na roida thing na se ara khuluen chat ke Yai ko ngai ri ko nang so uda bu kui boga nasak kam figure ta ramen na sak do ro khoi ohum lai la bekli ga he sa ting no humang ta na chapne oksa de yong he asmai oksa se Kay numit kiro? Narang. Min anal clean do sa puno bro. Akogi hojiki oksado keno ngarang go eram bagi khoido. Oksado ngarang yante. Oksado khram sak phasa do bagi atopdagi yang serga khoi tholori. Hello hojina khoi je achapot lobo sang phone khra achapot pura dia ro bogo chaklam khre. Lo first lo ba. Kay saning ba ba? Naunda karon WT gum balay bro. Abong ke Philip ke ka. WT gum di saning da bro. Ha? WT lay bro. WT like the curry na WT khangden. WT di bread to. Bread like. To bdong thi chira du de. Me am khoi se sa phang da bagi amuk som da lakre. Bazar da hal laga mu tisilang phai mu saka dawre ko. Thuna ba hona ba da keno chaya do khoi tawre. Sir jalu la na. Dai da. Eh shida. Asi sa pi samle se mi mun na kre ko. Moina phang kre du de. First time. First like Sa ngasi se sa ganu ha bra kari ra. Gen sa ta da bro. Ma pangkal ni tang na. Ay na freeze na manung na yawe apa ba yingore na bani de anaw ba chi. Ai di mai lam. Mai daw de ko. Akwai je upai sung le itraga. Akwai ngasi gi har bdo. Thi bne du bo ngasi gi har pa je phang dre bo ko. Am chu Duna freeze thamba ngang gi numit ani hung gi na te ko ngang khata gi freezer gi oina cha ga daw re ko se. ka ki na to no. Ka ki na. Oh, sidule to phasa phasa ba Ma'am so oksa pa ma di sidagi lo bu ya ga ne. Freezer gi ko. Aku khara utpiro nangi YouTube ta. Amang du soi hype ne do aina video ha pa da mo se discount am to bi ne ngasi so discount to ne hai. Lupa chani sabi ga ne hai ki sida. Kha se on phasatra. Sapne, Jamna sonda ni. Hoi se hoi se nu sie mo so kakpi ga daw re. Ti. Sapne biraden thangni. Do mo se oksa ga ta sunate. Sida yensa thong khrab su yole. Si so oksa thong khraba. Yerum. Do sidana oksa gi marin sa
싱주 꼭 주야오래 믹스네 하오네 근데 혹시 ꯄꯩꯁꯥ ꯈꯤꯇꯪ ꯋꯥꯠꯄꯅꯤꯅ ꯂꯧꯔꯣꯏ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯀꯥꯏꯗꯔ ꯍꯥꯏꯔꯒ ꯁꯤ ꯗꯨꯀꯥꯟꯁꯤꯒꯤ ꯃꯐꯝꯁꯤ ꯀꯥꯏꯗꯔ ꯍꯥꯏꯔꯒ ꯃꯣꯌꯣꯟ ꯀꯣꯂꯣꯅꯤ ꯑꯁꯤꯗꯒꯤꯅ ꯕꯖꯥꯔ ꯖꯐꯧ ꯆꯪꯉꯛꯄ ꯂꯝꯕꯤꯅꯦ ꯑꯁꯤꯗ ꯀꯨꯝꯈ꯭ꯔꯒꯅ ꯁꯤꯗ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯇꯥꯈ꯭ꯔꯒꯅꯤ ꯁꯤꯗ ꯆꯪꯉꯒꯅ ꯖꯐꯧ ꯁꯤꯒꯤ ꯖꯪꯁꯟꯃꯛꯇ ꯂꯩꯕꯅꯦ ꯁꯦ ꯑꯁꯤ ꯑꯣꯜ ꯁꯤꯃꯤꯇ꯭ꯔꯤ ꯖꯐꯧꯒꯤ ꯑꯗꯨꯝ ꯂꯥꯛꯄꯒ ꯁꯨꯃꯥꯏꯅ ꯑꯣꯛ ꯃꯈꯣꯡ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ 상감가 통어디가 ꯆꯥꯛ ꯈꯔ ꯄꯨꯕꯅꯦ ꯍꯣꯏ ꯃꯤꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯆꯥꯛ ꯄꯣꯔꯛꯄ 너때 이상한 동시에 만들어 ꯅꯠꯇꯦ ꯍꯦ ꯆꯥꯛꯁꯨ ꯄꯣꯔꯛꯄ ꯆꯦꯡꯁꯨ ꯄꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯕꯦꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ 4 ꯁꯨꯔꯦ ꯃꯥꯏ ꯅꯣꯡꯃꯩꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯅ ꯉꯥ ꯐꯥꯅꯤꯡꯉꯥꯏ ꯇꯦꯟꯁꯨ ꯌꯥꯎꯋꯦ 마이나 아두니 나도 모딜람도 그런 와이로 가팜도 그런 왕에 람봉하 왔다 신나 문서부터 봐 ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯧꯔꯦ ꯆꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯦꯞꯄꯔꯣꯏ ꯆꯦꯔꯤ ꯕ꯭ꯂꯨꯁꯝ ꯁꯤꯁꯦ ꯆꯥꯕ ꯌꯥꯕ ꯃꯅꯥꯅꯦ ꯁꯤ ꯑꯩꯗꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯁꯦ ꯍꯥꯎꯋꯦ ꯍꯥꯏꯀꯣ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯁꯤ ꯃꯅꯥꯁꯦ ꯎꯃꯤ ꯃꯅꯥꯁꯦ ꯂꯥꯞꯅ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯐꯖꯕ ꯁꯤ ꯃꯅꯥꯁꯦ ꯑꯁ ꯁꯤꯁꯦ ꯆꯥꯕ ꯌꯥꯕ ꯃꯅꯥꯅꯦ ꯍꯥꯏ ꯁꯤ ꯆꯠꯂꯒꯅ ꯎꯈ꯭ꯔꯨ ꯆꯠꯈ꯭ꯔꯅꯤ ꯑꯅꯥꯂꯤ ꯈꯨꯟꯗ ꯃꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣ ꯌꯧꯔꯦ ꯁꯤ ꯑꯋꯥꯡꯕ ꯆꯤꯡꯁꯤꯅꯦ ꯔꯝꯁꯣꯝ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯔꯝꯁꯣꯝ ꯌꯧꯈ꯭ꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯃꯇꯣꯟꯅꯦꯕ ꯆꯤꯡꯗ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯑꯩꯈꯣꯏꯅ ꯑꯁꯤꯗꯒꯤ ꯀꯨꯝꯂꯛꯄ ꯍꯧꯈ꯭ꯔꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯣꯇꯣ ꯀꯥꯞꯐꯝꯗꯨꯅꯦ 왕보다 나타나 갈나 해니 그거 ꯑꯁꯤ ꯑꯋꯥꯡꯕ ꯆꯤꯡꯁꯦ 나타나 갈나 나타나 해비디 나와 마나가 엄마 이거 싸우고 나도 시시는 ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯣꯇꯣ ꯀꯥꯞꯄ ꯃꯐꯝꯗꯣ 나베 나 이부다 좀 나타나 갈나 무슨 산 나타나 밀로는 돼서 ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯁꯤ ꯈꯨꯟꯁꯤꯁꯨ 나비세가 비비네야노 ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯧꯗꯤ ꯌꯧꯗꯧꯔꯦ ꯑꯅꯥꯡ ꯈꯨꯂꯟꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯗꯣ ꯃꯥꯏ ꯒꯥꯔꯤꯁꯦ ꯁꯥꯔꯛꯂꯒ ꯑꯗꯨꯗ ꯅꯠꯇꯦ ꯑꯣꯖꯥ ꯏꯁꯤꯡ ꯌꯦꯡꯅꯤꯡꯉꯥꯏꯗꯣ ꯀꯨꯂꯦꯟ ꯅꯠꯇꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯨꯂꯦꯟꯗꯤ ꯁꯤꯗꯤ ꯏꯁꯤꯡ ꯀꯩꯅꯣꯒꯤ ꯋꯥꯏꯄꯔꯒꯤꯅꯦ 시드 브레이크 오일네. 시 커피 타면 커피 팜. 시모카세. 시모카세 커피 팜네. 혹시 뭐냐 사이드 갔다로 가리 잉할리. 얌 사버디 નથી અમુક છે આમ ખુલંદી કુમ કરે તો સંદંગામાં પુલ લગલે મે માજે હાટ કદરો માલેકો ના થાદો કે હે બઈરા છોલે તો માસ પુન મુ કુપુંદો સકીમ 어디든 ફજાઈને 야래 સમન નું ફાઈ કરગની ના શું કે લગ્ન ફાગે હરે મને યો કે હરે પોરકો પાંચ પાલો ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯈ꯭ꯔꯦ ꯁꯣꯝꯗ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯂꯝ ꯌꯦꯟꯒꯨꯝꯕ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝ ꯆꯪꯔꯤ ꯇꯨꯔꯦꯟ ꯐꯥꯎꯕ ꯆꯪꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯇꯨꯔꯦꯟ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯃꯤ ꯄꯤꯛꯅꯤꯛ ꯇꯧꯔꯝꯕꯁꯨ ꯂꯩꯌꯦ ꯇꯨꯔꯦꯟꯗ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯅꯪꯗ ꯁꯣꯝꯗ ꯆꯠꯀꯗꯕꯅꯤꯗ ꯁꯤꯗꯤ ꯊꯧꯕ ꯌꯥꯔꯁꯨ ꯌꯥꯔꯣꯏ ꯑꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯁꯤꯒꯤ ꯂꯝꯕꯤꯗꯣ ꯏꯪꯃꯟꯕꯒꯤꯀꯣ ꯑꯗꯣ ꯀꯗꯥꯏꯐꯥꯎ ꯆꯠꯀꯗ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯃꯤ ꯍꯣꯏ ꯐꯦꯃꯤꯂꯤ ꯍꯣꯏ ꯂꯥꯛꯑꯒ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯩꯔꯝꯕꯁꯨ ꯌꯥꯎꯋꯦ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏꯒꯤ ꯃꯣꯏ ꯊꯣꯡꯉꯒꯨꯝꯕꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯁꯤꯅꯦ ꯑꯅꯥꯈꯨꯂꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯨꯔꯦꯟꯁꯦ ꯆꯥꯛꯄꯤ ꯇꯨꯔꯦꯟ ꯃꯌꯥꯝ ꯈꯟꯅꯈꯤꯌꯦ ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯊꯣꯡꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯊꯣꯡꯉꯁꯦꯕ ꯑꯗꯨ ꯂꯥꯛꯑꯒꯁꯨ ꯌꯦꯡꯉꯨꯅꯦ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯃꯩ ꯊꯥꯔꯝꯕꯁꯨ ꯌꯥꯏꯕ ꯌꯨꯝꯗ ꯄꯨꯗ꯭ꯔꯁꯨ ꯑꯩꯁꯨ ꯈꯥꯏꯔ ꯊꯝꯃꯦ
ꯈꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯇꯧꯈꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ 너희 더 그냥 싸우 보러 한강 차 통에 그냥 싸우 보러 가기 때문에 제 페트롤 하고 있네 사도 만ung도 레이크람 말레 오자 보러게 림민 장세 ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯚꯥꯏ ꯑꯣꯛꯁꯥꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦꯅꯦ ꯍꯥ ꯋꯥꯠꯂꯤ ꯐꯣꯟ ꯇꯧꯔꯒꯀꯣ ꯃꯩꯅꯦ ꯃꯩꯗꯨ ꯈꯤꯇꯪ ꯂꯩꯊꯒꯦꯔꯣ ꯉꯝꯗ꯭ꯔꯤꯉꯩꯗ ꯂꯣꯏꯔꯗꯤ ꯐꯔꯛ ꯇꯥꯗꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯂꯥꯛꯄꯅꯦ ꯆꯅꯝ ꯇꯤꯜꯍꯧꯁꯨ ꯈꯣꯛꯄ ꯂꯥꯛꯑꯣ ꯀꯟ ꯇꯧꯔꯁꯤꯀꯣ ꯅꯥꯎꯁꯨ ꯂꯩ ꯃꯤꯇꯤꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯄ꯭ꯂꯦꯠꯇꯨꯅ ꯀꯩꯗꯧꯅꯤꯡꯉꯥꯏ ꯃꯈꯨꯝ ꯀꯨꯞꯀꯦ ꯍꯥꯏꯕ꯭ꯔꯥ ꯃꯈꯨꯝ ꯀꯨꯞꯀꯦ ꯍꯥꯏꯔꯕ ꯎꯐꯨꯟꯗꯣ ꯆꯥꯝꯊꯣꯛꯄꯅꯤꯗ ꯍꯥꯏꯕꯗꯤ ꯄꯤꯌꯥꯁ ꯆꯅꯝ ꯈꯣꯛꯄꯗ ꯁꯦꯡꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯅꯨꯃꯤꯠ 3ꯒꯤ ꯆꯥꯅꯤꯡꯉꯥꯏ ꯄꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯃꯣꯔꯣꯛ ꯊꯨꯝ ꯀꯩꯅꯣ ꯁꯨꯔꯤꯁꯤꯗꯤ 사무로이 잘 레이크로브드디 확실히 사무로이가 떼스부터 매am 어디 짠상데 통이게 비디오 좀 띄우면 띄우는 하바게 지대디 네 홈점 누가에 형호이세 뭐이 어직 피콤라 타비 호이데기 라고 해네 바다 레이 보이도고 뭐는 하여간 뭐 좀 사이데기 라고 서로이 군보인 라고네 하네 버도 아심 홈좀 홍사 아심 홈 그다는데 더발 마호사니까 서로이시 농당도 톡보 헨문에버 농당도는 마타이 까락보네버 너 그제 맘망아이네 거기 너 뭐이세 사이데기 라고 파브도 서로이 팅어디 해 팅어가서 뭐는 칸도 여우도 야암도 톡보도 어가 진거 정 뒤로 오빠도 부자랍게 할로 매am 그저 즉제 싹싹가 더래 누가 위너 짜바 호그래 위너 하우브로 하와 ꯑꯗꯨꯒ ꯁꯣꯝꯗ ꯕꯦꯅ ꯀꯟꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯂꯤ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯊꯨꯝ ꯂꯩꯔꯦ ꯕꯦꯁꯥ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯍꯥꯞꯄꯅꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯁ꯭ꯃꯣꯀꯤꯒꯤ ꯇꯥꯏꯞꯇ ꯊꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯔꯁꯦ ꯆꯥꯛ ꯆꯥꯕ ꯚꯥꯏ ꯁꯣꯝꯗ ꯑꯃꯨꯛ ꯀꯥꯞꯄꯣꯅꯦ ꯀꯦꯃꯦꯔꯥꯌꯦ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯊꯤꯅ ꯍꯥꯎꯕꯅꯦ ꯁꯦ ꯍꯋꯥꯏꯖꯥꯔꯁꯨ ꯌꯥꯝ ꯂꯩꯔꯤ ꯀꯦꯞꯁꯨꯜꯗꯨ ꯃꯌꯥꯝ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯀꯦꯞꯁꯨꯜꯒ ꯁꯤ ꯍꯋꯥꯏꯖꯥꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯒꯦ ꯁꯤ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦ ꯌꯥꯝꯃꯦꯍꯦ ꯑꯩꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯨꯔꯦꯟ ꯀꯨꯝꯒꯗꯕ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯗꯅꯀꯣ ꯑꯃꯨꯛ ꯃꯌꯥꯝ 그러면 톰님 좀 야리브로 톰님 야리 나 이리 뿌라 땅클로이기 스모키 볶도 많이 레호를 해 뭐냐면 저 활짝 짝이지 거 이제 짝이지 아도 호렌 타로이 콘베이 줘 그래 좀 비디오 해볼게 거기나 호이지 짝짝짝이니까 냠 하we 필면 통비라가 너시 아무 짜오다 매ම 거기서 짝 그러면 동도 아스마이나 못 살리게 마망다 까락까락고 문도 위너래 너 거기 마망다 필립과 베가 살리 통 마카데 홍니아이네 보고 근데 사이 통이 마탁다 레이네 봐 시디 루롱문이 해 시루군이 해 까데 우드로 람비 그네 수 시디 란비 아로 해
하나의 큰 거울을. 아들이 하우로 아들이 들어이 땀땀 봐. 시기 뭐이기 깨놓으세요? 나로 진짜 들어이 군거 보고 있어. lấy sang bro tiền bro sida flip le asin nung sida kamai chakada bro ba amana right ta yakhona left chat le sida winner le sida flip le flip phang bro 그다이 시 루해 그다이 시 루프도 bro 거의 뭐 나게 오래네. 이러 이렇게 비법래. khajing delay hai khajing delay hai to khajing ni to turenda khajing lei ba se am seng am ni ko humsa ma'am chmana pham na hodo 나린 방게 또. 나린 방이가. 네, 거기도 큰나 파기 기타 가면 소ang 빡부는 가도. 가진주 파 그래? 우예, 이 망들이 som살 장도 호롱다 이 자라 파음들이. 오케이. 탐 일락구나. 그노도. 아무것도 실내 들. 아고지 싱글 루프가 살리. asida kariba manin je singi manin ne akoi kan lupri do yang se singong changhan ki camera che ni ta na wa thu thun ba thon 아무가 아예 합해고 아무가 먹고 문 내고 포함 jang ai di sang ba ha ra u ga me ai sang mo si ama pu khundri ne si mo le ne ai ru ai video gi yam phajaba video yam lau khado aina yumda pugadaba seng yenglaga thawai yam nuai te ne tingna jab sa se soina hay ma'am akhoi se singsuno look khre ko do ba au thoi jana gumna leiba udre ko thoi se hanu gumna leitre hanadi achen me yam lei ado khoi se ingna ingbaga adum mathakari hindagi look hogoladi khoji ingge bako aduna ising manung dum khusman chal mina nga ma chali ba ba yoma aduna mayam khoise hojik hallaga khoi chak arem do mu chani ngai tawne natradi chak fi am lang ho ba chak charu da bro no ko do ngam nok bi ba tham ne ngonda chak chak da charu to chagani thoroi khunbase sanagumnan yam nuaitrago hojikti mi yam ai tharoi khara udun okay nangina achaw khara yawe sina winner ge flip ge engse khona afre bagan sina flip ge tagi sorry sina idea oh pipi karar di la yam bungin hene yam ma'am asina aina phangmane paitu chawbune ko yam da adu hana ga ga di thorwi si am thoktre bako maton junu na phunre adu ko joji tamri be le re be mathang begi yam he ngarin chu yengro ngarin chu yaw mai di
ꯁꯤꯅ ꯕꯦꯒꯀꯤ ꯂꯩꯔꯦ ꯁꯤꯅ ꯐꯤꯂꯤꯞꯀꯤꯗꯒꯤ ꯍꯣꯔꯦꯟ ꯑꯃꯅꯤ ꯂꯧꯒꯅꯤ ꯃꯆꯥꯁꯦ ꯐꯤꯂꯤꯞꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯋꯤꯅꯔꯁꯨ ꯏꯔꯨ ꯂꯨꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯜꯂꯅꯤ ꯗꯥꯏꯔꯦꯛ ꯑꯗꯨꯒ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯑꯁꯤꯗ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯟꯈ꯭ꯔꯁꯦꯕ ꯌꯨꯝ ꯌꯧꯗ ꯑꯩꯈꯣꯏ ꯊꯦꯡꯉꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯉꯁꯥꯏꯗꯩ ꯏꯁꯤꯡꯗꯁꯨ ꯚꯤꯗꯤꯑꯣꯁꯨ ꯂꯧꯕꯅꯤꯅ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯅꯍꯥꯟꯗꯒꯤ ꯍꯦꯟꯅ ꯐꯪꯒꯅꯤꯅ ꯈꯟꯕꯗꯣ ꯅꯍꯥꯟꯒꯤꯗꯣ ꯌꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯆꯠꯄꯗꯨꯗꯤ ꯌꯥꯝ ꯃꯈꯥꯗꯅꯦꯕ ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯡꯒꯤ ꯃꯈꯥꯗ ꯀꯨꯝꯃꯛꯄꯅꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯃꯤꯁꯨ ꯌꯥꯝ ꯆꯠꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯄꯥꯛ ꯊꯣꯛꯇꯕ ꯑꯗꯨꯒ ꯁꯤꯗꯗꯤ ꯂꯥꯏ ꯊꯔꯣꯏꯗꯨꯁꯨ ꯄꯥꯛ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯄꯨꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯁꯤꯂꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯍꯟꯒꯗꯕꯅꯤ ꯄꯨꯡ 8 ꯇꯥꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯗ ꯆꯥꯝꯈꯤꯒꯦ ꯈꯔ